Assembly session da MLA 𝗘𝗥𝗔𝗡𝗚 𝗪𝗛 हेना चंगसिलक्लबा मणिपुर तंगदु लेताद्रबा इरांग असिगा मरी लेनना पेंदबगी वहंग कया हाउस की खुदांगदा रूलिंग पार्टी दा तौख्रे मागना हाई चीफ मिनिस्टर एन बिरेना दिल्ली की खोंगचता प्राइम मिनिस्टर नरेंद्र मोदी उनरक्लबदी हाउस दा खजितंग पंदुना हाइबियु हाइबदा हाइदोक पीदबना मरम ओरगा प्राइम मिनिस्टर उनरक्कीदे हाइना लवे लोइना अमित शाहना होम डिपार्टमेंट से पाइख्रबरा चीफ मिनिस्टर ना पाइबा ओरगदी लॉ एंड ऑर्डर मरम चाना ngakpa ngamdabadagi aduna sarkar leitre sarkarna kari amata tauba ngamdre haina lowa yaradra haina wahang kaya tauki amadi chief minister and birena tongan ba root cause kaya putho rakpa na maram oraga home minister amit shah fawa irang asigi root cause khangdaba mali haina makata ki panba yai chief minister gi statement da hauzik manipur da haukiba tha kaya dagi thokliba irang asigi tongan ba root cause puthorakpa makna haikibda illegal immigrants na thokhan bani amuk haiba kangluf ani gi marakta thokpani amuk haiba amadi UN order atopa root cause ama amuk haibasi yamna nuaite maram aduna asengba chapchaba ama haibiyu haina mahakna house ki khudangda taksin kre MLA 𝗘𝗥𝗔𝗡𝗚 ki wahang singda irang asi kayam kuina chatha hankigadabano amadi karamba matamda loishin bigadabano haiba pendaba nungaitabagi wahang kaya tawkre MLA na makha taraduna hai Prime Minister na Manipur gi irang asida micheng sangde haiba asi chamada chama chummi haina lauragani India gi Prime Minister na Lal Kila da ngangkiba Parliament amasung press ta haikre haina palliba wahai sing adu Manipur miyamna pamba irang asi loishinaba honabada achum arangi wa ngangkiba nate MLA gi pendraba minute nimfu hena sangba wafam sing aduda Chief Minister N Birena karisu tawduna tumina yengduna leiba asi laibak thibani maram aduna week amagi manungda Prime Minister unanaba warif lobiduna amade achumba bichar tawbiyu Manipur gi miyam ware haiba haina Prime Minister da haizasi haiba wafam singsu fongdoke External aggression, illegal immigrant mayam ama changsal lagdana mapandagi mi mayam amana influx tarutana asigi wathok asi oireibani haibasi sa mayam loinamak laipak sida leiba mayam khanghiya adu handakna amari haire kangluk anigi oiba adugumba crisis ni aduna kangluk ani unaraga santaina porakani haidana sar amuk haire adu thomdagi honorable chief minister na tongan ba root cause sinani haidana mathang lotharak basina amit saha bhauda ai manipur gi leiriba issue sigi root cause khangdabadona illegal immigrant na ohenbani muharam badagi hojingna kangluk ani gi marakta tawune na mukhaiba assembly hojingeda MLA tara ni prime minister unanaba minister yauna prime minister de appointment siktawi adugi mamangdasu honorable minister MLA mayam ama satana prime minister unanaba appointment siktawi adu youth of manipur na khoi mayam ko matamsu prime minister unanaba appointment se akho position na siktabu pibira du yara prime minister unaba de sar ai anjan handi haining de tam ya na sar ai house da ai saba mayam ki saba to rese tam tarulak consecutive lai sa live fund karam minister so ora ai khoi na minister ora power na lai matam da sa issue mayam ma thokre honorable chief minister khambiri bane lai ba chief secretary office dagi second na prime minister khoi matam dugi chief minister siri okram ibo bina issue ma hek tholok bada all political party ko guni madga mang thana sel sing si honorable chief minister ori busiga aiga delhi da flight to ticket ka apu gani halak pesu ka kani dai ham singani tawranga issue se ko mayam changdana haidana matam dugi UPA gi doctor Maman Mohana lai matam